Lamdam Ashida Kanglon Kaina Mikok Thiduna Yelhou Phurup na Phanggadaba Chakthung Mitop Meeyam Singda PIBA YAROI HAINA Campaign for Just Delimitation Organization ki Secretary KONJAM RATAN PHONGDOKLAKLI Mayang Info Anilongbi Community Hall da pangthokiba Campaign for Just Fair Delimitation ki khanna nainabagi thauram aduda RATAN na makha taraduna hai Leibak asida yumthangnariba Bangladesh ama Myanmar dagi narol da changlakhiba Mitop Meeyam Singasi Lamdam Ashida nomadi soidina Thiduna Yelhou Phurup singasi mutkibagi tangfam ama laklibani maramasina masigumba fibam asida India lengakna handak pangthokodoriba Mikok thibada kuki refugee yaukiba tarabadi makhoi India gi citizen ama oikibada natana makhoi gi fangfam thokpa hak sing talaktuna Yelhou Phurup singna fangliba kudung chaba sing makhoina fangkigani maram aduna illegal immigrants sing bu khandokpa loiraba matung niyom chumna Mikok thibagi thabak asi chathabiyu haina phongdoki Amaromda JFC ki convener Jitendra Ningombana haikibada kumja lisingamaga chamapan yangkai mathoi gi matungda lakpa mitop singasi hana khandokpa amadi NRC natroga masika manaba chatna kanglon ama Chatnaraba matungda state asida Mikok thibagi thabak asi chathaba asi yamna mathau tai mamangda pangthokiba Mikok thibagi thabakta lana thibana maram oraga lamdam asida mapal lamdagi narolda hajilakpa illegal immigrant kaya amana Mikok thibada yaukibadagi manipurda thokaningdaba thodok kaya tholakpada natana lamdam asigi Yelhou Phurup singi mathakta lan hauduna tangdu leitadaba lamdam ama ohellaklibani maramaduna lamdam asida niyom kaina Mikok thibagi thabak chathanaba honarakpa asidagi amata oina thengminnasi haina mahakna makhatana phongdoki